Arambai News Guwahati the Maitelongi Pau Tawiriba Singh Yan Hanbumakta da Chingangbam Suzitrani na Kurumjare. Husing a Sigi Samlapa, Mariba Pau Sing Lovira say. Hayeng January Kuntaruk Leba Sina Republic Day Thorum Pangtuk Naba Same Sari. Asamgi Guwahati Khana Parada Pangtuka the Riba State Republic Day Thorum da Handakti Mahairoi NCC Amadi Culture Gyoiba Thorum Amata Pangtuk Loi. Ayeng Bamisu Masing Yamba Yaroi Haina. Akanaba numit Republic Day gi oina anoba SOP ma lengak na ngasi thadorakre. State thorom asidadi yamlabada miyoi lising ama tinba yagane adubu district gi oiba thorom singdadi miyoi chonga dagi hena aduga atai makha taba thaki thorom singdana chani dagi hena tinba yaroi hairi. Assamgi DGP Hirendra Chandranath President Police ki medal pibaga loinana Assamgi officer Jawan Tarahum dojasu Police medal piduna ikai khumnaba utkatauri. Ngasidagi hauna Assamda no SOP ama chatnaba haukre numidang curfew hanagumna pung 10 dagi ayuki pung 3 fawba dumak leikigani ahongba amata leiroi hairi miyoi kundagi hena covid naba area da containment zone lauthokani vaccine ani makablaba miyoi singna shopping mall amadi swimming pool na chingbada changba yagani aduga vaccine kaptaba miyoi singdi amata changba yaroi hairi Nakalamaromda lockdown thamloi habigi wafam amukasu nahaunana sengdokladuna Omicron gidi marks upamadi chection bagi mathau tai nomanini gi manungda achamba hidak singna irailaina phanba ngame vaccine ani mak kapa miyoi singidi kiningai amata leite haina CM na nahaunana wafam asi amuk thamlakhi Thengal Kasari Autonomous Council gi mikhalda Congress phibam thina maithi hobaga loinana BJP na paikre Apun basit kunithoi manungda BJP na 13 Congress na 3 amadi Independent na ama phangki. State Congress President Bhupen Boragi Home District oriba Lakhimpur da Congress na seat ama phawba kanba ngamhogdaba haibasi Congress ki oina yamnamak ikai ningai ni haina BJP na karemna rakle. Ngasi Nagaon District ki manung chana lariba Mahapurush Shankar Dev ki poknafa moiriba Badadwa Thanda thokpa angakpa thodok amoina Laisang asigi pakshi manungda sana tulan nipu lairambadagi bhakta singh pungak nakre. Gold biscuit mariyoy na thamlamba sanasi lupa lakh kunipan muki oigani haire. Tha kharagi matung ngasi hangdokiba pakshi asigi manungda mamingdi thadana sana asiga konana aiba cherol amasu thamlamki. Masida sana asi senglaba laisang asigi yumbi mari haibada sizinabiyu haizaramki. Handaki asina badadwagi oina khwaidigi chawna sana dan tawrambani haire. Assamgi Army officer amana ahanba oina Army commander oikre. Lieutenant General Rana Pratap Kolitana Kolkata da laiba Western Army Command gi GOC in chief oiragani. Ngasi Borolen gi manung chana Baksa district ki Salbari da nungaitaba thodok amoina. Ozanupi amana scooty da tuition dagi pikliba angang ani puraga mayumda halakpada lambi da truck amaga thengai nabadagi ahumak khudakta thodok thokphamda laikhidre Assam gi CM Himanta Biswa Sarmana handakta laikhidraba Bir Sainik Narendra Chandrapal gi yumda chatuna maki imung manungi miyoi singa unakre panbayai Sainik asi Tibetan singi dharma guru oriba Dalai Lama na Tibet tagi chelakpa matamda Assam ngamkhaidagi thawai khubakta haptuna dharma guru asibu ngak senduna purakhiba army jawan singi marakta sainik asisu yaurakhi amadi Dalai Lama gi Assam khongchatasu sainik asiga Dalai Lama na unaramkhibane All Borough Students Union APSUna hauzik jail da lariba NDFB gi chairman oiramba Ranjan Daimaribu yaribu makai thuna thadoknaba demand tawrakre Panbayai Ranjan Daimari Chirang District ki Kajalgaon VIP cell facility amada thamlibane Maki cell asida refrigerator AC amadi TV na chingbasu thamle English ngani 18 gi January dagi mahak jail da lairakibane Panbayai Ranjan Daimari English ngani 9 gi Assam da thokiba serial bomb blast mastermind micham cham hena sikhibane Lakhipur Kendragi manung chana laiba Arjabat Science Center Binakandi block na sinlangduna Bigyan da yumpamoiba hidanaba ama Dolugram gi Royal Public Higher Secondary School da pangthokre
Thoromasida model making competition da Singerbon High School gi K Sanatombi Devi N Isha Devi K Mekina Devi class 10 gi group na ahanba mana aduga school asigi mahiroi M Ranbir Singh L Santa Singh TH John Singh na class 9 gi group na anishuba mana laurakre Thoromasigi extempore speech competition dana school sigi K Sanalembi Devi class 10 amadi M Pemita Devi class 9 na ahanba amadi anishuba mana laurakhe Science idea competition dana school asigi TH Lucky Priya Devi class 9 na ahanba mana Thoromasigi aroiba saruki art competition dasu Singerbon High School asigi L Santa Singh na ahanba mana laurakhe Arjibat Science Center asigi coordinator mana Kishorna su mana yamna laurakpagidamak Singerbon High School gi ozamadi headmaster Jamaluddin bu thagatpa phongdokhe Panbayai school asina punna mana taruk laurakibane COVID ki ani suba wave ta laichada sidagi kananaba hotnabada achoba thodang lawkhiba Manipur gi Kakching district ki staff nurse dedicated worker catering service amadi ising supply tawkiba miyoi kyagi senpham pithok pidabadagi COVID warrior sing mayum thadoktuna chenabagi tanfam yore haina ngasi Kakching wairi gi Kongoi community hall da pangthokiba pawgi mipam amada wakalakre Kakching gi oinadi lupa ama fawba pibidana leiri COVID warrior oikhiba singna thengnariba awaba asi kokhanbiu wakalakli ngasi Imphal gi Mantri Pukhi Bazar da Supreme Court ta Manipur da ILP system chanahan khibagi mayok ta case thangat khiba Amra Bengali gi secretary Bakul Chandra Rai gi mitam JCILPS ki students wing wariba MSU MSF ki SA amadi suki mahiroi volunteer singna mai thakre Ifiji mai thaba horakpada hangang police personnel sing laklaga mahiroi singa ifiji munakhi Amra Bengali gi khongpham handoktrabadi yelhomi sing tumina leiroi haina jail JCILPS na akanba warning tawrakre Angang oiringaidagi hauna kathok patana masaruk oirabi hauzik amkil gi president su oiribi amadi Protection and Preservation Committee Manipur PPCM da achoba thodang loduna advisor oirambi ima sakhilei mana hokiba January kulhumdoi da leikidabada PPCM na wahengbam leikai lairembi da leiriba office da awawa phongdopagi mifam ama phamkre Lubasigi advisor sing amadi executive sing na imagi mafam da ikai khumnaba utpaga loinana imung manungi awabada su saruk yazari haina M Punimasi Leima Y Leirik Leima L Mem Chobi amadi TH Ramani na puna thadorokpa chirol amada phongdorakle Arunachal ngamkhaidagi mangkhiba duga haujikna Chinese army gi makuta leire haikhiba Arunachal gi nupamacha Miriam Taromgi mapabungna machabu asoyangam yaudana tekta kaidana thadok piraknabagi damak China ga wari sanabinaba lebagasigi Prime Minister Narendra Modi gi mafamda haizarakre Kiren Rijijuna Miriam mukhana purakpasi lengaki ahanba thodangni su hairakre panbayai chahi 13 suraba Arunachali Pakhmachasi Mangkiba Chayul Ama Paraklabane. Aroibadangasi tentak Pamaroiba Pao Kara. Asamgi Silcherdagi Englishingani Tara Tareta foreigner ni Laukthokrabinupi Amabu Guwahati High Court na Maki citizenship Amuk Hanjal Hanbikre. Assam Medical College Hospital Dribugarna Marimata Amada Lana Angang Kusinabagi Watogama Thorakle. Tha ahumta suribi machanupi gi hakchang phumba chatpada nupa macha oi haiba khanglakibane ngasi Manipur da Omicron variant na positive oiba mioi ahum amaga su phangkhre hariba mioi ahum asisu isolation center sing da thamduna layeng bagi thabak kana chathari asumna ngasi phawbada Manipur da Omicron positive oiba mioi punna nifuni thoi sukhre panbayai awang nongpok ta covid ke no variant asi khwaidigi masing yamna phangba state Manipur na oiri Nagaland da Aboibo district status pibagi matang da paladuna travel district sing makatana amuk thugaira roi haina Nagaland gi CM nephew Riona hairakre Lok Sabha gi MP Gaurav Gogoi covid positive oikre Guwahati da covid case hengalakpadagi mairoi amadi mama mapa oibasingna online class tongnanabagi wakat thangalakle ngasi leibasina National Voter Day pangthoktuna Voter Day gi meroiba wakhalon miyamda thamkhre Chief Election Commissioner na miyamna akiba mata leitana free and fair oina vote thadabinaba appeal tawrakle
सिक्किम दा चंगे हारबदि नेगेटिव RT-PCR रिपोर्ट तंगाई फदना पुरकदबनी लेंगाकना लाउथोखरे टोक्यो ओलंपिक ता इंडिया की अमतंगारबा ओलंपिक गोल्ड मेडलिस्ट नीरज चोपड़ा परम विशिष्ट सेवा मेडल पीदुना हयिंग रिपब्लिक डे नुमित्ता लेबागसिना इकाई खुमनरगने नीरज इंडियन आर्मी दा सुवेदार ओइबने हयिंग रिपब्लिक डे नुमित्ता वांगनोंपोक्तगी पुन्ना पुलिस 38 पुलिस मेडल फंगलगने मसिगी मनुक्दा आसामदगी 13 त्रिपुरादगी 8 मणिपुरदगी 3 मिजोरमदगी 4 अरुणाचल प्रदेशदगी 3 नागालैंड अमदी सिक्किमदगी 2 अदुगा मेघालयदगी अमा यावरे चही 42 सुरबी ब्रिज कैंडी हॉस्पिटल मुंबई द लाइकनरीबी नाइटिंगेल ऑफ इंडिया लता मंगेशकर की हकचांग खजिक फगलखले अदुबो ICU दा अदुमक लैरे रिपब्लिक डे की मांगोइन नंगसी इंडिया लेंगाकना पद्मा अवार्ड सिंग लाउथोखरे हानगी CDS जनरल बिपिन रावत हानगी UP की CM कल्याण सिंह अमदी गीता प्रेस की प्रेसिडेंट ओरंबा राधेश्याम खेमकाद लेखित्रबा मतुंगी ओइना पद्मा विभूषण पीदुना इकाई खुमनरगने